ꯑꯩꯅ ꯉꯁꯤ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯐꯤꯂꯝꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯥꯔꯠꯄꯨ ꯁꯧꯒꯠꯄꯤꯕ ꯑꯥꯔꯇꯤꯁꯄꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯌꯥꯝꯗ ꯑꯩꯅ ꯋꯥꯀꯠꯆꯕꯅꯤ ꯑꯩꯅ ꯏꯖꯕ ꯐꯤꯂꯝ ꯑꯃꯈꯛꯇ ꯁ꯭ꯇꯣꯔꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯃꯤꯡꯁꯦ ꯍꯥꯞꯄꯤꯔꯛꯇ꯭ꯔꯦ ꯃꯌꯥꯝꯅꯁꯨ ꯊꯦꯡꯅꯕꯤꯔꯝꯕꯁꯨ ꯌꯥꯏ ꯈꯕꯔꯗꯁꯨ ꯍꯥꯞꯆꯈ꯭ꯔꯦ ꯑꯗꯨꯒ ꯑꯩ ꯋꯥꯀꯠꯄ ꯌꯥꯕ ꯐꯤꯂꯝ ꯐꯣꯔꯝꯗꯁꯨ ꯋꯥꯀꯠꯆꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯀꯠꯁꯦ ꯀꯅꯥꯝꯇꯅ ꯇꯥꯕꯤꯗ꯭ꯔꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯥꯏꯔꯕ ꯃꯤꯆꯪ ꯂꯩꯖꯗꯕ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤꯆꯪ ꯆꯪꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯟꯗꯛꯀꯤ ꯑꯩꯒꯤ ꯃꯇꯥꯡꯁꯤꯗ ꯃꯤꯠꯁꯤꯅ ꯌꯥꯝ ꯁꯦꯡꯅ ꯎꯖꯔꯦ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗ ꯐꯤꯂꯝꯁꯤꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯗꯤ ꯑꯣꯏꯕ ꯑꯗꯨꯕꯨ ꯃꯥꯅ ꯃꯁꯥ ꯊꯕꯛ ꯇꯧꯋꯦꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯃꯤꯡ ꯍꯥꯞꯄ ꯌꯥꯗꯦꯅ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯃꯤꯡꯗ ꯍꯥꯞꯄꯒ ꯐꯤꯂꯝꯁꯤꯗ ꯑꯦꯛꯇꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯔꯒ ꯄ꯭ꯔꯣꯗꯛꯁꯟ ꯀꯟꯇ꯭ꯔꯣꯂꯔꯒꯤ ꯊꯕꯛꯁꯨ ꯇꯧꯔꯤꯕꯤ ꯁꯨꯍꯦꯂꯥ ꯄꯥꯎꯅꯝ ꯎꯔꯤꯄꯣꯛꯇꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯐꯤꯂꯝꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯊꯣꯏꯕ ꯅꯤꯡꯊꯧꯁꯤꯗ ꯁꯨꯃꯥꯏꯅ ꯅꯪꯒ ꯈꯪꯅ ꯆꯥꯟꯅꯕ ꯔꯥꯏꯇꯔ ꯂꯩꯔꯒꯗꯤ ꯋꯥꯔꯤ ꯑꯃꯇ ꯏꯍꯟꯁꯤ ꯈꯣꯠꯁꯦꯅ ꯍꯥꯏꯌꯦꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕꯅ ꯑꯩꯉꯣꯟꯗ ꯐꯤꯂꯝ ꯑꯃ ꯇꯧꯁꯤ ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯅꯪ ꯏꯌꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯏꯖꯈꯤꯕꯅꯤ ꯋꯥꯔꯤꯁꯦ ꯏꯕ ꯍꯧꯔꯛꯄꯗ ꯁꯨꯍꯦꯂꯥ ꯄꯥꯎꯅꯝꯅ ꯑꯩꯉꯣꯟꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯀꯔꯦꯛꯇꯔ ꯈꯔꯈꯛ ꯍꯥꯏ ꯃꯥ ꯏꯁꯩ ꯁꯛꯄꯤ ꯑꯣꯏꯍꯟꯕꯤꯌꯨ ꯏꯁꯩ ꯁꯛꯄꯤ ꯑꯣꯏꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯏꯆꯦ ꯕꯦꯅꯥꯎꯁꯤꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯣꯏꯍꯟꯁꯤꯅ ꯍꯥꯏ ꯑꯩ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯐꯤꯂꯝꯒꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯒꯗꯕꯅꯤ ꯍꯥꯟꯅ ꯁꯣꯔꯠ ꯐꯤꯂꯝꯒꯨꯝꯕ ꯂꯤꯂꯥꯒꯨꯝꯕꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯐꯤꯂꯝꯒꯤ ꯑꯣꯏꯅꯗꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯁ꯭ꯇꯣꯔꯤꯁꯦ ꯀꯅꯥꯒꯤꯅꯣꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯡ ꯂꯥꯛꯀꯗꯕꯅꯤꯅ ꯑꯗꯣ ꯋꯥꯔꯤꯁꯦ ꯏꯅꯕ ꯍꯣꯠꯅꯕꯗ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯀꯃꯥꯏꯅ ꯇꯧꯔ ꯐꯖꯍꯟꯒꯅꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯃꯤꯅ ꯄꯥꯝꯕ ꯋꯥꯔꯤ ꯑꯃꯈꯛ ꯑꯣꯏꯍꯟꯒꯗꯒꯦꯅ ꯌꯥꯝ ꯋꯥꯅ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯇꯨꯝꯗꯒꯩ ꯑꯩ ꯑꯅꯧꯕꯅꯤꯀꯣ ꯃꯤꯅ ꯑꯩꯁꯦ ꯑꯅꯧꯕ ꯑꯣꯏꯅ ꯊꯣꯛꯂꯛꯑꯒ ꯑꯅꯧꯕꯅ ꯇꯧꯕ ꯊꯕꯛ ꯍꯥꯏꯕꯗꯤ ꯅꯧꯅ ꯊꯣꯛꯂꯛꯄ ꯃꯤꯁꯤꯗꯕꯨ ꯃꯤꯅ ꯈꯤꯇꯪ ꯃꯤꯠ ꯊꯥꯛꯄ ꯊꯨꯞꯇꯕꯗꯣ ꯑꯗꯨꯅ ꯑꯅꯧꯕ ꯃꯤꯅ ꯇꯧꯕꯁꯦ ꯅꯥꯇꯩ ꯆꯥꯗꯦ ꯍꯥꯏꯒꯤꯅꯤꯀꯣꯅ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯐꯖꯅꯕꯀꯃꯥꯏꯅ ꯇꯧꯔ ꯗꯥꯏꯂꯣग ꯀꯃꯥꯏꯅ ꯐꯖꯍꯟꯁꯤꯒꯦ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯐꯖꯍꯟꯁꯤꯒꯦꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯔꯒ ꯏꯖꯕꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯔꯤꯁꯦ ꯐꯤꯂꯝꯁꯦ ꯂꯣꯏꯅ ꯂꯣꯏꯔꯦ ꯅꯝꯕ ꯂꯣꯏꯔꯦ ꯐꯤꯂꯝꯁꯤꯗꯁꯨ ꯑꯩꯅ ꯑꯦꯁꯤꯁꯇꯦꯟ ꯗꯤꯔꯦꯛꯇꯔꯒꯤ ꯊꯕꯛꯁꯨ ꯑꯩꯅ ꯇꯧꯖꯕꯅꯤ ꯐꯤꯂꯝ ꯑꯃꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯃꯅ ꯇꯧꯒꯗꯕ ꯃꯊꯧ ꯑꯩ ꯂꯣꯏ ꯐꯤꯂꯝꯁꯤꯗ ꯍꯧꯕꯗꯒꯤ ꯂꯣꯏꯕꯧ ꯑꯩ ꯅꯝꯕ ꯌꯥꯎꯏ ꯑꯗꯨꯒ ꯑꯩ ꯄꯣꯔꯣꯝ ꯑꯩꯅ ꯇꯧꯏ ꯑꯗꯨꯒ ꯗ꯭ꯔꯦꯁꯀꯤ ꯑꯗꯩꯗꯤ ꯁꯤꯟ ꯀꯟꯇꯤꯅ꯭ꯌꯨꯇꯤꯒꯤ ꯀꯩꯒꯤ ꯑꯩ ꯑꯦꯁꯤꯁꯇꯦꯟꯒꯤ ꯃꯊꯧ ꯑꯃ ꯑꯩ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯋꯥꯅ ꯐꯤꯂꯝꯁꯦ ꯂꯣꯏꯁꯟꯃꯤꯟꯅꯔ ꯃꯇꯨꯡꯁꯤꯗ ꯍꯧꯖꯤꯛ ꯐꯤꯂꯝꯁꯦ ꯂꯣꯏꯔꯦ ꯀꯟꯐꯥꯔꯝ ꯏꯗꯤꯇꯤꯡ ꯂꯣꯏꯔꯦ ꯐꯥꯏꯅꯦꯜ ꯇꯥꯗꯣꯔꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯃꯈꯛ ꯂꯥꯛꯑꯦꯕ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯅ ꯑꯩꯁꯨ ꯐꯤꯂꯝꯁꯤꯗ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯈꯤꯕꯅꯤ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯒꯠꯄꯗꯁꯨ ꯑꯩ ꯀꯟꯁꯦꯞꯁꯨ ꯌꯥꯎꯋꯦ ꯑꯗꯨꯅ ꯁ꯭ꯇꯣꯔꯤꯁꯦ ꯑꯩ ꯃꯤꯡ ꯄꯥꯜꯂꯅꯤ ꯈꯣꯠꯂꯅꯤꯅ ꯇꯧꯔꯦꯕ ꯑꯗꯩ ꯀꯩꯅꯣ ꯏꯆꯦ ꯑꯩꯅ ꯏꯖꯕ ꯋꯥꯔꯤꯗꯕꯨ ꯏꯆꯦꯒꯤ ꯃꯤꯡ ꯄꯥꯟꯅꯦ ꯍꯥꯏꯕꯁꯤꯕꯨ ꯁ꯭ꯇꯣꯔꯤ ꯍꯥꯏꯔꯒꯗꯤ ꯄꯥꯟꯕꯤꯒꯅꯨ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯇꯧꯖꯔꯒ ꯏꯖꯕ ꯄꯣꯠꯇꯨꯗ ꯏꯆꯦꯒꯤ ꯃꯤꯡ ꯄꯥꯟꯒꯦ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯅ ꯍꯥꯏꯕꯗꯒꯤ ꯃꯥꯅ ꯐꯤꯂꯝ ꯐꯣꯔꯝꯗ ꯁꯨꯃꯥꯏꯅ ꯗꯤꯔꯦꯛꯇꯔꯒ ꯔꯥꯏꯇꯔꯒꯅ ꯑꯩ ꯐꯤꯂꯝꯁꯦ ꯄꯨꯊꯣꯛꯄ ꯌꯥꯗ꯭ꯔꯦꯅ ꯊꯤꯡꯉꯦꯅ ꯑꯣꯟꯅ ꯇꯩꯅꯕꯔꯣꯝꯗ ꯐꯤꯂꯝ ꯐꯣꯔꯝꯗ ꯋꯥꯀꯠꯂꯛꯄꯗꯒꯤ ꯐꯤꯂꯝ ꯐꯣꯔꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯃꯌꯥꯝꯅ ꯋꯥꯁꯦ ꯑꯃꯒꯤꯁꯨ ꯋꯥꯁꯦ ꯇꯥꯔꯕ ꯃꯇꯨꯡꯗ ꯏꯆꯦ ꯁꯨꯍꯦꯂꯥꯅ ꯃꯥꯅꯁꯨ ꯁꯨꯃꯥꯏꯅ ꯀꯦꯔꯦꯛꯇꯔ ꯈꯔ ꯁꯥꯒꯠꯄ ꯈꯣꯠꯄ ꯌꯥꯎꯋꯦ ꯍꯥꯏꯔꯕꯅꯤꯅ ꯁ꯭ꯇꯣꯔꯤ ꯀꯟꯁꯦꯞꯁꯨ ꯑꯣꯏꯅ ꯃꯥꯒꯤ ꯃꯃꯤꯡꯗ ꯍꯥꯞꯄꯤꯕꯗ ꯌꯥꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯐꯤꯂꯝꯁꯤꯗꯕꯨ ꯄꯨꯊꯣꯛꯈ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕ ꯇꯧꯖꯕ ꯐꯤꯂꯝꯅꯤ ꯑꯗꯨꯒ ꯃꯤꯡꯆꯠꯀꯤꯗꯃꯛꯇꯅꯤ ꯇꯧꯖꯔꯤꯁꯦ ꯑꯗꯨꯅ ꯃꯁꯤꯗꯕꯨ ꯄꯨꯊꯣꯛꯈ꯭ꯔꯗꯤꯅ ꯈꯜꯂꯒ ꯏꯆꯦꯅ ꯁ꯭ꯇꯣꯔꯤ ꯀꯟꯁꯦꯞ ꯑꯗꯨꯒ ꯗꯤꯖꯥꯏꯟ ꯆꯤꯞ ꯑꯦꯁꯤꯁꯇꯦꯟ ꯗꯤꯔꯦꯛꯇꯔ ꯑꯗꯨꯒ ꯄ꯭ꯔꯣꯗꯛꯁꯟ ꯀꯟꯇ꯭ꯔꯣꯂꯔ ꯆꯤꯞ ꯑꯦꯁꯤꯁꯇꯦꯟ ꯗꯤꯔꯦꯛꯇꯔꯁꯤꯁꯨ ꯑꯦꯁꯤꯁꯇꯦꯟꯒꯤ ꯊꯕꯛ ꯑꯃꯠꯇ ꯁꯨꯡꯇꯧ ꯇꯧꯕ ꯅꯠꯇꯦ ꯃꯥꯅ ꯑꯩꯅ ꯂꯣꯏ ꯇꯧꯖꯕ ꯉꯥꯛꯇꯅꯦ ꯑꯗꯨꯐꯥꯎꯗ ꯃꯥꯅ ꯑꯩꯅ ꯇꯧꯕ ꯃꯤꯡ ꯍꯥꯏꯁꯤꯒꯩꯅꯦꯕ ꯃꯥꯏ ꯃꯃꯤꯡꯗ ꯄꯥꯟꯒꯦꯅ ꯇꯧꯈꯠꯂꯛꯏꯁꯦ ꯑꯦꯁꯤꯁꯇꯦꯟꯒꯤ ꯊꯕꯛꯁꯨ ꯃꯥ ꯌꯥꯎꯋꯦꯅ ꯍꯥꯏꯖꯜꯂꯛꯑꯦ ꯑꯗꯣ ꯑꯩꯅ ꯇꯧꯖꯕꯗꯨꯗꯤ ꯑꯩꯗꯤ ꯇꯧꯖꯩ ꯑꯩꯒꯤ ꯃꯤꯡ ꯍꯥꯞꯄꯣ ꯍꯥꯏꯕꯅꯦꯕ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯅꯤꯔꯒ ꯑꯩꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯞꯄꯤꯌꯣꯅ ꯑꯩ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯨꯕꯨ ꯑꯩ ꯇꯧꯋꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯃꯥꯅ ꯇꯧꯕ ꯁꯨꯡꯅꯠ ꯅꯠꯇꯕꯗ ꯉꯝꯃꯦ ꯍꯥꯏꯕ ꯃꯇꯤꯛ ꯃꯥ ꯄꯩꯁꯥ ꯄꯥꯏꯔꯦ ꯁꯪꯒ ꯂꯩꯔꯦꯅ ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯄꯩꯁꯥꯁꯨ ꯄꯥꯏꯗꯦ ꯁꯪꯒꯁꯨ ꯂꯩꯇꯦ
ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨ ꯈꯜꯂꯒ ꯃꯥꯅ ꯑꯩꯒꯤ ꯃꯤꯡ ꯍꯥꯏꯖꯥꯠꯇꯨꯒ ꯃꯥꯏ ꯃꯃꯤꯡ ꯂꯣꯏꯅ ꯅꯞꯀꯦ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯍꯣꯏ ꯆꯤꯞ ꯑꯦꯁꯤꯁꯇꯦꯟ ꯗꯤꯔꯦꯛꯇꯔꯗꯣ ꯌꯥꯅꯕꯩ ꯅꯨꯡꯁꯤꯅꯕꯩ ꯃꯇꯨꯡ ꯏꯟꯅ ꯍꯥꯞꯄꯤꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯁ꯭ꯇꯣꯔꯤ ꯀꯟꯁꯦꯞ ꯍꯥꯏꯕꯗꯣ ꯍꯥꯞꯄꯣ ꯌꯥꯔꯦ ꯑꯗꯨꯒ ꯄ꯭ꯔꯗꯛꯁꯟ ꯃꯦꯅꯦꯖꯔꯒ ꯃꯥꯏ ꯃꯃꯤꯡ ꯍꯥꯞꯄꯗ ꯌꯥꯔꯦ ꯍꯥꯏꯅ ꯐꯤꯂꯝ ꯐꯣꯔꯝꯗ ꯑꯩꯈꯣꯏꯅ ꯁꯥꯏꯟ ꯑꯃꯈꯛ ꯇꯧꯋꯦ ꯑꯗꯨꯒ ꯁꯤꯗ ꯁꯨꯝ ꯐꯤꯂꯝ ꯐꯣꯔꯝꯅꯁꯨ ꯁꯤꯗ ꯐꯤꯂꯝ ꯐꯣꯔꯝ ꯄꯜꯂꯦ ꯍꯥꯏꯔꯒ ꯐꯤꯂꯝ ꯐꯣꯔꯝꯅꯁꯨ ꯑꯩ ꯐꯤꯂꯝ ꯐꯣꯔꯝ ꯎꯁꯤꯠꯇꯕꯗꯤ ꯅꯠꯆꯗꯦ ꯃꯣꯏꯅ ꯇꯧꯈꯤꯕꯗꯨꯕꯨ ꯍꯥꯏꯖꯕꯅꯦ ꯐꯤꯂꯝ ꯐꯣꯔꯝꯅꯁꯨ ꯑꯩꯈꯣꯏꯗ ꯑꯄꯪꯕ ꯁꯤꯔꯒ ꯌꯥꯝ ꯇ꯭ꯔꯤꯛ ꯑꯃꯈꯛ ꯇꯧꯕꯤꯈ꯭ꯔꯦꯕ ꯃꯤꯡꯊꯣꯟ ꯍꯥꯏꯕꯁꯦ ꯋꯥꯔꯤ ꯏꯕ ꯃꯤꯁꯦ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯅꯔꯤꯕ ꯆꯦꯔꯣꯟꯁꯤꯗ ꯗꯥꯏꯔꯦꯛꯇꯔ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯃꯗꯤ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯍꯨꯝꯅ ꯌꯥꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯌꯦꯂꯥ ꯄꯥꯎꯅꯝꯒꯤ ꯃꯤꯡꯗ ꯄ꯭ꯔꯗꯛꯁꯟ ꯀꯟꯇ꯭ꯔꯣꯂꯔ ꯁ꯭ꯇꯣꯔꯤ ꯀꯟꯁꯦꯞ ꯗꯤꯖꯥꯏꯟ ꯑꯗꯨꯒ ꯆꯤꯞ ꯑꯦꯁꯤꯁꯇꯦꯟ ꯗꯤꯔꯦꯛꯇꯔ ꯁꯤꯗ ꯁꯨꯌꯦꯂꯥ ꯄꯥꯎꯅꯝꯒꯤ ꯃꯤꯡꯗ ꯊꯥꯕꯗ ꯌꯥꯔꯦ ꯍꯥꯏꯅ ꯌꯥꯅꯕꯅꯦꯕ ꯑꯗꯨꯗ ꯁꯣꯏ ꯇꯧꯔꯦ ꯑꯗꯨꯗ ꯁꯣꯏ ꯇꯧꯈꯤꯕ ꯁ꯭ꯇꯣꯔꯤ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯍꯥꯏꯔꯒ ꯑꯩꯅ ꯁꯣꯏ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯁꯤꯒꯤꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯐꯤꯂꯝꯁꯦ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯦꯁ ꯁꯣ ꯀꯥꯞꯄꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯤꯡꯁꯦ ꯁ꯭ꯇꯣꯔꯤꯗ ꯍꯥꯞꯀꯗꯕꯁꯦ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯍꯥꯏꯅ ꯍꯥꯞꯄꯤꯔꯦꯕ ꯑꯗꯨꯒ ꯁ꯭ꯇꯣꯔꯤ ꯍꯥꯏꯔꯒꯅ ꯁꯨꯌꯦꯂꯥ ꯄꯥꯎꯅꯝꯒꯤ ꯃꯤꯡꯗ ꯑꯣꯏꯅ ꯍꯥꯞꯄꯤꯔꯦꯕ ꯑꯗꯨꯒ ꯐꯤꯂꯝꯒꯤ ꯂꯥꯏꯟꯗ ꯂꯩꯕ ꯃꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯗꯤ ꯈꯪꯕꯤꯔꯝꯃꯅꯤ ꯑꯗꯨ ꯈꯪꯗꯕꯁꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯖꯔꯀꯥꯟꯗ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯍꯥꯏꯕꯁꯦ ꯐꯤꯂꯝꯗ ꯏꯅꯗꯦꯕ ꯁ꯭ꯇꯣꯔꯤ ꯍꯥꯏꯔꯒ ꯏꯅꯕꯅꯦꯕ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯍꯥꯏꯅ ꯏꯒꯗꯕꯗꯨ ꯏꯅꯗꯦ ꯁ꯭ꯇꯣꯔꯤ ꯍꯥꯏꯅ ꯏꯕꯤꯌꯣꯅ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯦꯕ ꯑꯗꯣ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯂꯛꯑꯦꯕ ꯅꯪꯅ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔꯅ ꯅꯁꯥꯅ ꯌꯥꯔꯦꯅ ꯁꯣꯏ ꯇꯧꯔꯝꯃꯕꯅꯦ ꯍꯥꯏ ꯑꯗꯣ ꯑꯩꯅ ꯁꯣꯏ ꯇꯧꯔꯝꯃꯤꯕ ꯋꯥꯐꯝꯗꯨꯗꯤ ꯁ꯭ꯇꯣꯔꯤ ꯀꯟꯁꯦꯞ ꯗꯤꯖꯥꯏꯟ ꯑꯗꯨꯗ ꯃꯥꯏ ꯃꯃꯤꯡ ꯍꯥꯞꯄꯗꯨꯗ ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯕꯅꯦ ꯑꯩꯒꯤ ꯃꯤꯡꯗꯣ ꯂꯧꯊꯣꯛꯑꯒ ꯁꯨꯌꯦꯂꯥ ꯄꯥꯎꯅꯝꯒꯤ ꯃꯤꯡꯗ ꯍꯥꯞꯄꯣꯅ ꯌꯥꯅꯈꯤꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔꯅ ꯌꯥꯔꯦꯅ ꯁꯣꯏ ꯇꯧꯔꯦꯅ ꯍꯥꯏꯔ ꯃꯣꯏꯅ ꯑꯣꯟꯈꯠꯄꯤꯔꯕꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯐꯤꯂꯝꯗ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯍꯥꯏꯕ ꯑꯃꯒ ꯁ꯭ꯇꯣꯔꯤ ꯍꯥꯏꯕ ꯑꯃꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯥꯕꯁꯦ ꯌꯥꯗꯦ ꯆꯠꯅꯗꯦ ꯁꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯔꯨꯜꯅꯤ ꯅꯤꯌꯣꯝꯅꯤ ꯑꯣꯖꯥ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯕꯅꯤ ꯁꯤꯗꯩꯁꯤꯗ ꯐꯤꯂꯝ ꯐꯣꯔꯝꯅꯁꯨ ꯁꯤꯒꯤ ꯋꯥꯁꯦ ꯀꯔꯤꯝꯇ ꯈꯪꯗꯕꯩ ꯇꯥꯏꯞꯇ ꯃꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯂꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯁꯥꯏꯟ ꯇꯧꯈꯤꯕꯩꯅꯦꯅ ꯍꯥꯏꯔꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯅ ꯑꯆꯨꯝꯕꯁꯦ ꯍꯥꯏꯖꯕ ꯃꯇꯝꯗ ꯑꯩ ꯑꯣꯏꯅ ꯂꯥꯜꯍꯟꯕꯤꯔꯦꯕ ꯅꯁꯥꯅ ꯁꯣꯏ ꯇꯧꯈꯤꯕꯩꯅꯦꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯍꯥꯏꯅ ꯏꯕꯤ ꯇꯥꯔꯗꯤ ꯃꯥꯒꯤ ꯁ꯭ꯇꯣꯔꯤ ꯀꯟꯁꯦꯞꯅ ꯏꯕꯗꯣ ꯑꯩ ꯌꯦꯠꯄ ꯅꯠꯇꯦ ꯁ꯭ꯇꯣꯔꯤ ꯀꯟꯁꯦꯞꯇꯣ ꯑꯗꯨꯝ ꯏꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯌꯦꯠꯇꯦ ꯁ꯭ꯇꯣꯔꯤ ꯍꯥꯏꯔ ꯃꯥ ꯏꯈꯤ ꯇꯥꯔꯗꯤ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯍꯥꯏꯕꯁꯦ ꯀꯩꯁꯨ ꯅꯠꯇꯦꯕ ꯑꯩ ꯇꯥꯏꯞ ꯔꯥꯏꯇꯔꯅꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯕ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯣ ꯍꯥꯏꯖꯕꯅꯦꯕ ꯑꯩꯅ ꯑꯗꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯏꯖꯈꯤꯕꯗꯣ ꯃꯤꯡꯗꯣ ꯃꯥꯅ ꯂꯣꯏꯅ ꯂꯧꯒꯦ ꯑꯩꯒꯤ ꯐꯤꯂꯝꯁꯤꯗ ꯑꯩꯒꯤ ꯃꯐꯝ ꯑꯝꯇ ꯂꯩꯇꯦ ꯆꯟꯅꯐꯝ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤ ꯃꯤꯗꯣ ꯑꯩꯁꯦ ꯄꯨꯔꯥ ꯀꯩꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩꯒꯤ ꯃꯉꯣꯟꯗ ꯑꯩꯅ ꯀꯩꯝ ꯇꯧꯔꯛꯄ ꯉꯝꯃꯔꯣꯏꯅ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯎꯁꯤꯠꯄꯤꯗꯕꯩ ꯃꯑꯣꯡꯅꯦꯕ ꯇꯧꯕꯤꯔꯤꯁꯦ ꯑꯗꯣ ꯁꯤꯗ ꯑꯩ ꯐꯤꯂꯝꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄꯅꯤꯅ ꯐꯤꯂꯝ ꯐꯣꯔꯝꯗ ꯋꯥꯀꯠꯐꯝ ꯊꯣꯛꯏꯅ ꯐꯤꯂꯝ ꯐꯣꯔꯝꯗ ꯋꯥꯀꯠꯆꯕꯅꯤ ꯑꯗꯣ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯑꯣꯖꯥꯁꯤꯡꯅꯁꯨ ꯁꯤꯗ ꯐꯤꯂꯝ ꯐꯣꯔꯝ ꯄꯜꯂꯦ ꯍꯥꯏꯔꯒ ꯎꯁꯤꯠꯇꯦ ꯅꯪ ꯑꯩꯈꯣꯏꯗ ꯁꯤꯡꯅꯩ ꯑꯗꯨ ꯇꯥꯟꯊꯣꯛꯀꯅꯤ ꯈꯣꯠꯇꯣꯛꯀꯅꯤ ꯑꯃꯨꯛ ꯇꯧꯕꯤꯔꯛꯀꯅꯦꯕ ꯐꯤꯂꯝ ꯐꯣꯔꯝ ꯑꯩ ꯊꯋꯥꯏ ꯌꯥꯎꯖꯅ ꯐꯤꯂꯝꯁꯦ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯣꯏꯁ ꯑꯩ ꯑꯄꯥꯝꯕꯁꯦ ꯐꯤꯂꯝꯅꯦꯅ ꯈꯜꯂꯒ ꯌꯥꯎꯖꯔꯛꯏꯅꯦ ꯇꯧꯖꯔꯛꯏꯅꯦ ꯐꯤꯂꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯒꯤ ꯊꯥꯖꯖꯕꯩꯗꯃꯛꯇ ꯑꯗꯣ ꯐꯤꯂꯝ ꯐꯣꯔꯝ ꯄꯜꯂꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯇꯥꯟꯊꯣꯛꯀꯅꯤ ꯈꯣꯠꯇꯣꯛꯀꯅꯤ ꯍꯥꯏꯔꯁꯨ ꯑꯩ ꯀꯔꯤꯝ ꯎꯄꯥꯏ ꯂꯩ ꯑꯆꯨꯝꯕ ꯍꯥꯏꯕꯩꯗꯃꯛꯇ ꯑꯩ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯐꯤꯂꯝꯗ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯑꯩ ꯀꯔꯤꯝ ꯎꯄꯥꯏ ꯂꯩꯇꯦ ꯐꯤꯂꯝ ꯐꯣꯔꯝꯅ ꯐꯤꯂꯝꯁꯦ ꯌꯥꯔꯦꯅ ꯄ꯭ꯔꯤꯚ꯭ꯌꯨ ꯇꯧꯔꯨꯕ ꯃꯇꯝꯗ ꯁꯣꯏꯗꯅ ꯏꯔꯝꯒꯅꯦꯕ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯐꯤꯂꯝꯁꯤꯗ ꯊꯥꯔꯛꯏꯕ ꯃꯃꯤꯡꯁꯤꯃꯛ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯄ꯭ꯔꯤꯚ꯭ꯌꯨ ꯇꯧꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯅꯁꯨ ꯎꯕꯤꯔꯝꯒꯅꯦꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯤꯒꯤ ꯐꯤꯂꯝꯁꯤꯗꯤ ꯌꯦꯠꯅꯕ ꯃꯔꯩ ꯑꯃ ꯂꯩꯈ꯭ꯔꯕ ꯐꯤꯂꯝꯅꯤ ꯍꯥꯏꯅ ꯀꯃꯥꯏꯅ ꯀꯔꯤ ꯊꯥꯔꯤ ꯀꯔꯤꯗ ꯁꯣꯏꯔꯤ ꯍꯥꯏꯅ ꯈꯤꯇꯪ ꯀꯨꯞꯅ ꯌꯦꯡꯕꯤꯔꯒ ꯄ꯭ꯔꯤꯚ꯭ꯌꯨꯁꯦ ꯇꯧꯕꯤꯔꯝꯃꯒꯗꯤ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯑꯌꯥꯕꯗꯣ ꯄꯤꯕꯤꯔꯝꯃꯒꯗꯤ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯊꯣꯛꯑꯣꯏꯅ ꯑꯩ ꯈꯟꯖꯩꯑꯕ ꯑꯗꯨꯒ ꯐꯤꯂꯝ ꯐꯣꯔꯝꯒꯤ ꯐꯣꯝ ꯃꯦꯟꯕ ꯇꯥꯏꯇꯜ ꯔꯦꯖꯤꯁꯇꯔ ꯇꯧꯕꯗꯁꯨ ꯁ꯭ꯇꯣꯔꯤ ꯍꯥꯏꯔꯒ ꯁꯨꯌꯦꯂꯥ ꯑꯣꯏꯅ ꯏꯔꯦꯁꯦ ꯑꯩ ꯏꯁꯥ ꯈꯪꯖꯔꯦꯕ ꯑꯗꯨꯗ ꯏꯕꯗꯨꯗ ꯃꯌꯥꯝꯅ ꯌꯥꯕꯤꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯀꯣꯏꯁꯟꯁꯦ ꯑꯩ ꯌꯥꯝ ꯁꯦꯡꯅ ꯋꯥꯔꯤ ꯂꯤꯖꯔꯦ ꯃꯌꯥꯝ ꯌꯦꯠꯅꯔꯦ ꯈꯠꯅꯔꯦ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯁꯤꯗ ꯐꯤꯂꯝ ꯐꯣꯔꯝꯗ ꯇꯥꯏꯇꯜ ꯇꯧꯕꯗ ꯁ꯭ꯇꯣꯔꯤ ꯍꯥꯏꯔꯒ ꯁꯨꯌꯦꯂꯥ ꯏꯕꯗ ꯑꯗꯨꯒ ꯄ꯭ꯔꯤꯚ꯭ꯌꯨ ꯇꯧꯕꯗ ꯁ꯭ꯇꯣꯔꯤ ꯍꯥꯏꯔꯒ ꯁꯨꯌꯦꯂꯥ ꯏꯔꯒ ꯑꯩꯒꯤ ꯃꯤꯡꯅ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔꯅ ꯏꯕꯗ ꯄ꯭ꯔꯤꯚ꯭ꯌꯨ ꯀꯃꯤꯇꯤꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯤ ꯆꯨꯝꯃꯦ ꯌꯥꯔꯦꯅ ꯌꯥꯔꯒ ꯁꯦꯟꯁꯔ ꯂꯧꯔꯣꯅ ꯑꯣꯔꯗꯔ ꯊꯣꯛꯄꯤꯔꯝꯃꯤꯁꯦ ꯁꯤꯁꯤꯅꯦꯕ ꯑꯩꯅ ꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯦ ꯁꯤ ꯍꯥꯏꯔꯒ ꯑꯩꯅ ꯑꯣꯖꯥꯁꯤꯡꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯒ ꯁꯤꯡꯅꯕ ꯊꯧꯑꯣꯏꯗꯕ ꯅꯠꯇꯦ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯈꯤꯕ ꯂꯝꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯆꯔꯤꯁꯦ
film forum na sinba workshop ta 2006 7 8 adaida chahi amagi diploma course film forum da item jaraini aduga film institute ama panthabi film institute da so ai training yaujare feature actor da ko yaujare aduda oja ma'am na la ga khode takpi gi knowledge to oja ma'am script habisi sini aduga sumain tawgadabane haina film forum da hauji hauji mak thau bubiri bo oja singsu moina kaw kibagi di khangde adubu akhoi isana tawjagi bathabangina amta kawjade ba oja ma'am na musu takpi re sumain tawgadabani si tawgadabane na adugi niyom do akhoi na mo hajar kana hauji na mo ai lan ba ta hanbire ba doi di kadobagi aingon seran toran tapiri ge ba aina lale hargadi script writer harge inade story hai inai ado script writer ige hargadi story ena hap kadaba natte ha base me amna tapi graga hujina mo aina haira kandana mo ai lale na mo haibi dore ba haibi re ba ado aina haijaningi badi ai atai kaimta natte aina pamjabadi ai mingset ki damakta tawraga film se ijagi bani yawana hona jagi bani aduna film se date 7 da release tawni na leire ado ai khabar da so hapchai paw da so hapchai amta tawbiganu thingbiu ai gi ming sidang chumna habiu ai je swelagi magi maming hapado aina thingbanate ai gi ming sidi chumna hapiu haibane ado habdraga de aina film sida aina I haibagi karino ai kem leite film sida ai kaidoino so khangdre ai kem tawdre aduna simatang samdok piraga release tawbiu adu samdok trifaudi release tawbiganu na haijabane adu ai haijaba ya ba haijare tawba ya ba tawre adu hoji karimta kanabam khangda badongna film forum na su adum akhoi da sum manaro thembai ta ta tawraga achumba haibada aranba midugi mijangjanga achumba mi sinamthara thambigena khan adugi khanbi wakhan longe dumaina tarokpai ta ta tawre aduga hojik magidi ready ne kano tawni na release tawni na leigre seida ai dhandana chalaga film kappa yaro na hairbusu yaba natte mayamna support tawbidragadi ado film gi oina maru oina film na gi oina wakat phamoiba film forum na achumba si karino ran basi karino khanga ai so adam sengna khangnaraba wakatna wase waje khangnaraba matung si bawda sum chumna ai si chumna som lalan biraga aran ma miduna sum tawga pitadi ai gumba film pamjaba kayama film gi sangsar dagi film di sumain tawbara chokthina mor poire na khalaga dum tokhiba tabne tokibada akhoi ma tokibada film forum da di kemta mangja balera moi manipur gi miyam da ju kemta mangja badi lera moi adubu akhoi ai gumba kaya magi character career me ama mangi base sigi da makta di kemta khambi deba producer gi pesa mangani haiba gi di ki biye me amna noina film thinga gi di producer pesa mangani haiba gi di me amna loina pakhat pieba aduga nongna film bu pamjena ibabu pamjena changjan jaraiba akhoi gi career ji di kemta khambi deba akhoi na mangi ba matam akhoi jo imai pana daidi oja myam na thing myam yaw in film kasum kana ba nate tawrunu kholunu na habda akhoi na film je kankhatjarga yam sengna habda paisa paiba sangalaiba acho sang singi michang khaktang changani haibagi mawang ama yam sengna ta sengna hanta ki matang da uba phang hana di film da wari da katang uramane si poche adu wanda ki matang di da yam sengna mitsina uba phangjare adu achumba tawbiba pambiba film bu nungsibiba artist bu yokhat kena khanbiba singna ai gi teng pangbiraga ai khakki wana tana ai gumba nongna hogaleiba mayamgi career gi damakta khanbiraga achumba ma tawdri phawa asengba ma yanaba ma leitri bawbudi si film je release tawbidaba haina tawbidana ba haina mayamda hajaningi sengna habada koi nomagi suraga chajaraba kemta leijadaba imungni adubu arche pamjaba idamakta sumana thokcharaga aina heng sidri baba ai arche tawjage ko na khanjaraga sugam nusina pamjana tawjariba thabak se si ai gumba kayama film jibu sumai tawbara chokthina mod poire sumai tawbare na myam sumai na myam sum lakragadi manipur film di kuya roiba mudba
ꯁꯨꯝ ꯁꯤꯁꯨ ꯁꯤꯗꯔꯛꯏ ꯑꯗꯨꯝ ꯁꯤꯗꯔꯛꯏ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯍꯪꯀꯠꯄ ꯌꯥꯒꯅꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯍꯪꯀꯠꯄ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯟꯅꯕꯤꯕꯒꯤ ꯃꯍꯨꯠꯇ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯝꯊꯔꯒ ꯇꯧꯕꯤꯔꯒꯗꯤ ꯍꯧꯖꯤꯛ ꯆꯥꯎꯔꯦ ꯑꯩ ꯐꯝ ꯄꯥꯏꯔꯦ ꯑꯆꯧꯕ ꯃꯤ ꯑꯣꯏꯔꯦ ꯑꯩꯃꯨꯛ ꯈꯪꯕ ꯍꯩꯕ ꯂꯩꯇ꯭ꯔꯦꯅ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯣꯏꯁꯨꯅꯦ ꯑꯩꯈꯣꯏꯗꯧꯅ ꯑꯅꯧꯕ ꯑꯣꯏꯅ ꯊꯣꯛꯂꯛꯈꯤꯕ ꯉꯥꯛꯇꯅꯦꯕ ꯀꯅꯥꯁꯨ ꯃꯃꯥꯅ ꯄꯣꯛꯂꯛꯄꯗꯒꯤ ꯀꯅꯥꯁꯨ ꯈꯪꯉꯒ ꯍꯩꯔꯒ ꯂꯣꯏꯅ ꯄꯣꯛꯂꯛꯄ ꯑꯝꯇ ꯅꯠꯇꯦꯕ ꯍꯩꯇ ꯈꯔ ꯋꯥꯅ ꯍꯣꯠꯅꯖꯈꯤꯕ ꯄꯣꯠꯇꯣ ꯀꯩꯁꯨ ꯂꯩꯇꯅ ꯃꯥꯡꯍꯟꯕꯤꯕꯁꯤꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯕꯅꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯒꯨꯝꯕ ꯀꯌా ꯑꯃ ꯅꯝꯊꯔ ꯁꯨꯝ ꯇꯝꯃꯒꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯣꯏꯅ ꯉꯝꯗꯅ ꯇꯧꯈ꯭ꯔꯦ ꯑꯩꯗꯤ ꯀꯞꯄꯒ ꯂꯥꯎꯖꯔꯁꯨ ꯈꯣꯡꯖꯔꯁꯨ ꯀꯞꯄꯒ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯀꯦꯔꯤꯌꯔꯁꯤ ꯃꯄꯥ ꯃꯥꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯗꯕꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯏꯀꯥꯏꯕ ꯁꯥꯎꯅꯤꯡꯕ ꯃꯌꯥꯝꯁꯤꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯅ ꯏꯊꯟꯗ ꯐꯠꯇ ꯅꯨꯡꯗ ꯀꯩꯅꯣꯝ ꯇꯧꯈꯤꯕꯁꯨ ꯌꯥꯏ ꯑꯩꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯗꯥꯏꯇꯁꯤ ꯀꯅꯥꯅ ꯄꯨꯕꯤꯗꯧꯔꯤꯒꯦꯕ ꯑꯗꯨꯝ ꯅꯣꯏ ꯊꯣꯛꯄꯅꯤ ꯅꯣꯏ ꯑꯗꯨꯝ ꯁꯤꯒꯦꯔ ꯆꯪꯒꯦꯔ ꯅꯣꯏ ꯊꯣꯛꯄ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯩꯁꯥ ꯄꯥꯏꯕ ꯃꯤꯆꯪ ꯆꯪꯅꯦꯅ ꯂꯩꯕꯤꯗꯧꯔꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯦꯝꯃ ꯑꯔꯦꯝꯕꯗ ꯑꯗꯨꯝ ꯃꯥꯡꯉꯒ ꯇꯣꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣꯕ ꯁꯤ ꯃꯌꯥꯝꯅ ꯍꯥꯏꯕꯤꯌꯣꯕ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯇꯩ ꯀꯩꯝꯇ ꯅꯠꯇꯦ ꯑꯩ ꯀꯩꯝꯇ ꯌꯦꯠꯆꯕ ꯂꯩꯖꯗꯦ ꯑꯩꯅ ꯁꯥꯏꯟ ꯇꯧꯊꯣꯛꯆꯈꯤꯕꯗꯣ ꯑꯩ ꯀꯩꯝꯇ ꯌꯦꯠꯄ ꯂꯩꯇꯦ ꯑꯩ ꯏꯁꯥꯅ ꯌꯥꯔ ꯇꯧꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯁꯨ ꯌꯦꯠꯇꯦ ꯑꯗꯨ ꯑꯩꯒꯤ ꯃꯤꯡ ꯑꯩꯒꯤ ꯊꯥꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯃꯗꯤ ꯃꯌꯦꯛ ꯆꯨꯝꯅ ꯐꯖꯅ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯂꯥꯏꯔꯕꯅꯦ ꯑꯩ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦ ꯍꯥꯏꯕ ꯑꯃꯈꯛ ꯋꯥꯍꯩꯗꯨꯁꯨ ꯌꯥꯝ ꯇꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯁꯨ ꯍꯥꯏ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯅꯣꯏꯅ ꯀꯩꯗꯧ ꯉꯝꯗꯣꯔꯤꯒꯦꯅ ꯁꯤꯗ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯀꯞꯄꯒ ꯁꯨꯝ ꯂꯩꯗꯣꯔꯕ꯭ꯔꯥꯕ ꯀꯅꯥꯝꯇ ꯑꯩꯈꯣꯏꯒꯤ ꯄꯥꯡꯕꯤꯅꯕ ꯀꯅꯥꯝꯇ ꯁꯨꯝ ꯋꯥꯍꯩꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯑꯆꯨꯝꯕ ꯇꯧꯒꯗꯕꯅꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯋꯥꯍꯩ ꯈꯛꯇ ꯁꯨꯝ ꯑꯣꯏꯗꯣꯔꯕ꯭ꯔꯥ ꯀꯅꯥ ꯑꯆꯨꯝꯕ ꯇꯧꯕꯤꯕ ꯂꯩꯔꯤꯕꯒꯦ ꯑꯩꯒꯤ ꯁꯤꯃꯇꯪꯗꯤ ꯄꯥꯡꯕꯤꯌꯨ ꯑꯩ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯑꯩꯒꯨꯝꯕ ꯃꯌꯥꯝ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯦꯅ ꯈꯟꯕꯤꯌꯨ ꯉꯁꯤꯁꯤꯗ ꯑꯩꯅ ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯇꯥꯔꯗꯤ ꯃꯇꯨꯡꯗꯁꯨ ꯑꯆꯨꯝꯕ ꯃꯤꯅ ꯃꯥꯏ ꯄꯥꯛꯏꯀꯣꯅ ꯍꯥꯏꯕꯒꯤ ꯃꯌꯥꯝꯗꯁꯨ ꯊꯧꯅꯥ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯆꯨꯝꯅ ꯁꯨꯝ ꯂꯥꯜ ꯑꯗꯨꯗꯤ ꯑꯁ ꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯁꯪꯒ ꯂꯩꯕ ꯃꯤꯅ ꯅꯠꯇ꯭ꯔꯒꯗꯤ ꯇꯧꯕ ꯌꯥꯗ꯭ꯔꯦꯀꯣꯅ ꯃꯤ ꯃꯁꯥꯅ ꯄꯥꯝꯖꯕ ꯇꯦꯂꯦꯟ ꯂꯩꯖꯕ ꯃꯌꯥꯝ ꯑꯃꯗꯤ ꯃꯨꯠꯈꯤꯕ ꯃꯥꯡꯈꯤꯕ ꯇꯥꯕꯅꯦꯕ ꯑꯗꯨꯒ ꯄꯩꯁా ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯌꯥꯝꯒꯤ ꯃꯀꯣꯟ ꯁꯥꯕ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯐꯝ ꯃꯇꯝ ꯂꯦꯟꯐꯝ ꯑꯣꯏꯔꯒ ꯑꯗꯨꯝ ꯁꯤꯈꯤꯕ ꯇꯥꯕꯅꯦ ꯐꯤꯂꯝ ꯍꯥꯏꯕꯁꯦ ꯃꯁꯤꯃꯇꯪ ꯁꯦꯡꯅ ꯆꯨꯝꯅ ꯇꯧꯕꯤꯗ꯭ꯔꯤ ꯐꯥꯎꯕ ꯐꯤꯂꯝ ꯐꯣꯔꯝꯗ ꯏꯔꯤꯕ ꯐꯣꯝꯗꯨꯗ ꯑꯩꯒꯤ ꯃꯤꯡ ꯑꯣꯟꯊꯣꯛꯄꯤꯕ ꯑꯗꯨꯒ ꯁ꯭ꯇꯣꯔꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯃꯤꯡ ꯊꯥꯕꯤꯕ ꯂꯤꯔꯤꯛꯁꯀ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯃꯗꯤ ꯐꯤꯂꯝꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯥꯔꯇꯤꯁꯄꯨ ꯌꯣꯛꯈꯠꯀꯦꯅ ꯈꯟꯕꯤꯕ ꯃꯤꯁꯤꯡꯗ ꯑꯩ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯋꯥꯀꯠꯆꯔꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯒ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤꯇꯪ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯍꯥꯏꯖꯔꯤ